ꯄꯨꯝꯅꯃꯛꯄꯨ ꯄꯨꯌꯥꯝ ꯑꯁꯣꯛ ꯈꯨꯃꯟ ꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯣꯡꯂꯩ꯫ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯐꯨ ꯀꯟꯈ꯭ꯔꯦ꯫ ꯀꯜꯂꯕ ꯁꯥꯐꯨ ꯃꯔꯛꯇ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯅꯣꯡꯂꯩꯗꯨꯗꯒꯤ ꯍꯤꯡꯍꯧꯔꯦ꯫ ꯆꯩꯅꯥꯗꯨꯗꯤ ꯊꯃꯣꯏꯗ ꯌꯩꯔꯛꯂꯤ, ꯀꯔꯝꯅ ꯅꯣꯡꯂꯩꯁꯤ ꯂꯥꯛꯈꯤꯕꯅꯣ? ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥ ꯀꯥꯏꯔꯛꯄꯅꯔꯥ? ꯈꯨꯠꯁꯦꯝꯒ ꯄ꯭ꯔꯀꯤꯇꯤꯒ ꯃꯨꯛꯅꯔꯛꯄꯒꯤꯔꯥ? ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯣꯡꯂꯩ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯖꯔꯣ, ꯑꯩꯒꯤ ꯂꯤꯛꯂꯝꯗ ꯆꯠꯆꯔꯒꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯁꯤꯕꯒꯤ ꯁꯥꯎꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯋꯥꯃꯩ ꯑꯣꯏꯅ ꯆꯥꯎꯔꯛꯂꯤ꯫ ꯆꯠꯂꯣꯀꯣ ꯅꯪꯗꯤ ꯅꯣꯡꯂꯩ, ꯅꯨꯡꯁꯤꯠ ꯐꯪꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯣꯛꯅ ꯅꯣꯛꯅ ꯂꯦꯟꯒꯦ꯫ ꯄꯤꯖꯔꯤ ꯌꯥꯏꯐ ꯃꯪꯒꯣꯜ, ꯍꯦ ꯑꯋꯥꯡꯕ ꯁꯃꯟꯒꯤ ꯊꯃꯣꯏ꯫ ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤ꯫ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯀꯨꯝ ꯂꯪꯂꯕ ꯀꯣꯔꯤ ꯆꯦꯜꯂꯕ ꯃꯆꯦꯛ ꯃꯉꯥꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯟꯅꯖꯈꯤ ꯏꯅꯤꯡꯇꯝꯅ, ꯃꯇꯝꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯊꯥꯒꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯀꯥꯕ ꯉꯝꯒꯅꯤ ꯏꯃꯥ ꯅꯪꯅ ꯆꯠꯈ꯭ꯔꯕꯗ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯃꯤꯠꯀꯨꯝ꯫ ꯁꯥꯐꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯍꯨꯝꯖꯤꯟꯈꯤ ꯑꯔꯦꯞꯄ ꯂꯩꯇꯅ, ꯏꯁꯥꯁꯦ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯠꯂꯤ꯫ ꯈꯨꯗꯤ ꯊꯤꯖꯤꯟꯈꯤ ꯅꯨꯡꯖꯥꯎ ꯑꯃꯗ, ꯈꯣꯡꯕꯤꯁꯦ ꯏ ꯊꯣꯛꯂꯦ꯫ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ, ꯐꯝꯊꯔꯦ ꯃꯐꯝꯗꯨꯗ꯫ ꯂꯦꯡꯕꯁꯨ ꯌꯥꯗꯦ, ꯆꯦꯞꯄꯁꯨ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ ꯍꯦ ꯄꯨꯟꯁꯤ꯫ ꯅꯣꯡꯂꯩ ꯅꯪꯁꯨ ꯂꯦꯞꯄꯨ, ꯑꯩ ꯋꯥꯔꯦ, ꯇꯥꯍꯜꯂꯅꯨ ꯑꯈꯥꯛ ꯑꯔꯥꯎ ꯑꯩ ꯋꯥꯔꯦ꯫ ꯅꯣꯛꯂꯛꯀꯅꯨ ꯃꯤꯅꯣꯛꯇꯣ, ꯌꯦꯡꯂꯛꯀꯅꯨ ꯃꯤꯠꯌꯦꯡꯗꯣ, ꯀꯔꯤꯒꯤ ꯄꯤꯔꯤ ꯁꯛ ꯎꯗꯕ ꯆꯩꯅꯥ? ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯀꯤꯗꯕ꯭ꯔꯥ? ꯌꯨꯍꯥꯔ ꯍꯥꯕ ꯃꯩ ꯏꯁꯤꯡ ꯀꯌꯥ ꯀꯌꯥ ꯁꯤꯔꯤꯁꯇ ꯂꯩꯔꯤ꯫ ꯀꯥꯎꯒꯅꯨ ꯃꯤꯑꯣꯏꯕ, ꯀꯥꯎꯖꯟ ꯊꯤꯕ ꯃꯤꯑꯣꯏꯕ, ꯃꯤꯑꯣꯏꯕ꯫ ꯆꯩꯅꯥ ꯆꯩꯊꯦꯡ ꯐꯪꯂꯒ ꯄꯨꯟꯁꯤꯅ ꯆꯩꯊꯦꯡꯗꯣ ꯈꯥꯡꯕ ꯍꯦꯜꯂꯤ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯅꯠꯇꯦ ꯆꯩꯊꯦꯡꯗꯨꯒꯤ ꯆꯩꯅꯥ, ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯕꯨ ꯀꯔꯦꯝꯅꯕ, ꯑꯆꯧꯕꯅ ꯑꯄꯤꯛꯄꯕꯨ ꯅꯩꯍꯠꯄꯤꯕ, ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯊꯤꯔꯤ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯕꯨ, ꯃꯌꯦꯛ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃ꯫ ꯊꯦꯡꯛ ꯌꯨ꯫